Manipur Top Channel gi maikei myam maruib e pauksing phong ki pesi phong singdagi amasum thokiba thado wathok singdagi khonggatchara kana Manipur Top Channel gi maikei digi thamjage adu ahan boina myam lebak sigoiba ngasi gi COVID-19 update myam da hana thamjaramge haukiba pung kun gi mari da haibading myam ngasi goiba ngasi lebak popu yoiba COVID-19 update lebak sigoiba da inawnoba report oina mioi lak aniga lising humpu gu humdoiga sawnga ga kunthra gu humdoi COVID-19 positive oikre adugo yamnamak nungaiba mani myam haibadi thangna haibadi ngarang su mioi la ahumgi makhara COVID-19 positive oikibani sum hantarakpagi mawang mani duga haibadi ngarang ningthokaba numita myam mioi la aniga lising marfu ga mathoini oikribisi duga ngasinamo mioi la aniga lising humpu humdoiga sawnga ga kunthra gu humdoini sum numinini thangna COVID-19 positive oibagi sangsi adugi mati hanthari tawbadabu yamnamak nungaitaba ama hairagadi myam shibigi sangdi nomugi sum hengalaibani haibadi haukiba pungkun gamri sida myam yamlaba mioi haibadi laiba asida record oina mioi lising mariga sahumga kunga mapan COVID-19 positive oiduna haukiba pungkun gamri sida laikidre yamlaba mioi ni myam sibigi sangdi nomugi dum hengalai aduga positive oibigi sangna hanthari hairibisni amasu makhasa tharakpon atopa maruiba paw khraga myam na thamjage myam loi fukta minasi atopa tendakpa paw manamo social gathering taw thingbiu tamthiraba laina laichat COVID-19 na miyoiba samajpu tumna mangalagi matagum miyoi kyagi punsibu nong makangdana asibigi khaya nongda tahali akan mamongda landaragli lanthengna ba asida asoba thaudang loribe health worker singna khak inthokpi banatana laikai da leidiba club organization singna su mateng pangsinbiu government piba SOP ngaktana zor sanaba ludu sanaba hauksina singba social gathering tawa thingbiu amazum health and welfare center samurau dasu amuko na sangsileba khongjang sing sagat poina all mayai lambi club organization amalko gi thami sing yauna laikai gi club organization singna thasigi manga dagi leptana covid vaccination tawbasida voluntary mating pangsinduna lakri amadi makhatana so angamba thakta mating panghigani vaccination tawringi matamasida tangai fadaba hand sanitizer face mask hand glove singbi award palaidi basi mari lenabasinga yengsin haningi hainisu paus na makhatana phungdorakli amasu makasa tajarakpo oina lisipriya kangujamna ngak haibdi pung anigi mamangda maki Facebook page ta mangna thadorakpa warol khara lokhacharakana mayamna thamjagi mayam punna taminasi oxygen haibirakpo matamda sarkar hulaga natragana MLA hulaga haibiraklabadi ai reply tawjaroi aidi angangni aigi angamba iramdamgi khitang mating pangjabasi asuk luraba tanjasida politics tawbigano amasum government hunbegi mahut natragana aibu thagatpibegi mahut isana kari angamba mating pangsinba yabagi khanbiyu aduga political party amatana media da moi masen hundok khunjin tawbada aigi ming sijinabe yaroi noini siki ama mating pangbibana te engonda adugi saru matang asidadi government da support tawsinbiraga lantheng asida ireisa singi thawai kanminasi MLA singsu isagi angamba hotnabiyu haina lisipriya kangujamna ngak pungani gi mamangda thagalakpa page Facebook page ki worol amala khosrakana myamna thamjabini duga haujuk min ahumari gi mamangna thagalakpa worol masang katanga myamna hapsaramge lisipriya kangujamna asumna phungdok pirei kanagomba MLA amana aingonda mating pangningba taragadi aingonda support tobiningba taragadi ma ki lisipriya kangujamgi page ta piriba ma ki link asida sangbirakanda angamba mating pangbiu sohiragli amasu makhasa tajarakpona topa maruiba paw khraga myamda thamjage resign toukre COVID-19 virus ki variant singi maramda yengsinna ba India government na CM kiba scientific advisory forum amagi makok thongba India gi virologist ama thabaktagi resign toukre amasu insako haina khangnaba scientific advisory group asibu lusingliba Shahid Jamilna thabaktagi resign tokiba dugi maram amata mahak masana pikide amasu mahak irai numita resign tokibani maram pinabagi thoidokpa tawdaba yadaba laiti haina mahaki text message amada phongdoki panba yabadi insakokna March thagi angan masarukta laiba asida hena sathiba madi yamna sandokanba laklagani haina laingakta warning tokiba lakibani COVID-19 virus ki variant singi manungda laiba asida khwaidigi hena sokaliba variant di
B.1.617 haibesini anauba variants asi thengnanaba akanba section thawrangi thabaksing lengakna lakhotgadabada lakhotkhidi haibu wafam amadi sahid jamilna phongdokhi haina su paus the mixing pali loisilakpo ina topa paw manamo aidi nungtigi sanmayung thakpani na haksang da Covid Leite Phakhare Thakur India da yelhawingaidigi lairaklaba sangi mayung thakpana Covid-19 gi virus na sokolaba thabombi yamna thuna phagathanma ngami haina Bharatiya Janata Party gi nupi MP Phakhare Thakur na phongdokre amasum pausina makhatana hai mak masamak nungtigi sang naina sanjung thai maramaduna mak haksang da lairamba Covid-19 virus hauzikti mapung fana ngathokpa ngamkhre soirakli Aikoina lewa sida mahoksadagi leijaraglaba sangi yung nungtigi sang naina thaklabadi aikoigi thabom bida Covid ki mahik matai sangduna naramlabasu mapung fana kokhanba ngami hairaduna mak masamaksu thabom bi naduna leirambani adubo nungtigi sanjung thakpadagi mapung fana phaba ngamle suhaiki amasum Covid-19 virus ki mari lenana MP asina karigomba makhalgi medicine amata sakhiba natragana haksangda kapkiba leite Sanjung thakpa khaktana Covid-19 dagi ngakthokpa ngamkhibani haina party gi mifam amada BJP gi nupi MP asina phongdokhi amasum sangi yung asi punsi kanba hidakni haina phongdokhiba MP asina masamak muni amani haina su saktak sakhi sahi asigi mamangna su mahangna sanjung amadi atai sangi pothoksing yanchinaraga sijinabadagi masada cancer narambasu mapung fana fakhibani haina su phongdokhiba lekhrabani Phakhare Thakur asi mamang sai ingnisinganiga kungi December da Covid-19 symptom ga loinana Delhi gi AIMS hospital da admit tawkhibani matamduda doctor singna mangonda sangyeng ningthina tawdriba hidak sing sizinaduna aruba anabasing phabangami haiba wakhalonda hidak sa danaba kyarak hana khangan khrabani Indian Medical Association asu sangi yung amasum santina Covid ngak thoknaba layeng sathabada phabangami haibigi scientific evidence amata laiti haina phongdokhi ngasidagi thamagi mamang nasu Uttar Pradesh dagi Surendra Singh koba BJP gi MLA amana masamak sanjung thakpana Covid-19 virus dagi ngak thokhi haibu wapam phongdokhrabani haina su paw amana makatana phongdorakri amasum hauzikoina di mam pawsi matang sa luisinjarage aduga Anauba ipaw leragari mayamna marak thatna dum Manipur top channel gi mekedi gi update pizaraki haina channel sigi mekedi gi su thamjari adu mya hojik si Manipur su laisa se documentic kanba oibana mayamna thokti yadana mapan thokpa tarak su sunjai shoidana sarkarna piriba SOP guideline chingsi ngana sabmina si haina Manipur top channel gi mekedi gi thamjari adu hore nungdaram phong Manipur si phong singdigi angan ba si phong singdigi maruibi ipaw sing hana khongga sarakanda yamna mak nganna Manipur mayamda Maruib ipausing nasigi share tawba ngamna hona jarake haina su thamjari amasu mayamna video si yingbiba amasum tabiba loraba matungna mayamgi wakhalona kari laibibige haibadasu comment box sunjai shoidna thambiramo haina thamjari and thank you